Imes paudamiyeng tabiribasingbu ahan waqtada binitana taramna oksabagaloyana kurumjari. Hauzik paudamasigi maroya pau pijari. Chief Minister N. Birena Civil Services Examination da mai palakraba Manipur ki candidate tarupu thagatpa phangdokre. UPSC ki exam da samarpu suba rank da mai palakraba Naidiana Education sector da thawai haksang yauna honaduna afaba samasama ohenaba honaningbagi apamba phangdorakli. Lamyanba Irabot ki mapok nimit thoram pangthokre loinana United Nations General Assembly ki 136 suba session da Prime Minister Modi wangangkre jima punga palo birase Union Public Service Commission loba English ngani kungi Civil Services Examination da mai palakraba Iramda Manipur ki candidate tarupu Chief Minister N Birena thagatpa phongdorakli Civil Service Examination 2020 da mai palakraba singdi humpu suba rank ta Parikit Thaudam Chamarpu suba rank ta Waikhom Naidia Devi Chonga Hundrani Pan suba rank ta Haikrujam Prashanjit Chatruk Kunmathoi suba rank ta DP Janu Satru Humdramde suba rank ta Hasingoi Haukip Amadi Chatra Yankaitre suba rank ta Laurembam Nelson Mangangjani Chief Minister na apemba phongdoladuna parikha sida Chatra Yankaitre suba rank ta mai palakliba Laurembam Nelson Mangangjasi Civil Service Exam thanabagidama Chief Minister's Scholarship Scheme gi makhada sponsor tawduna thakiba aspirant amani haiki Chief Minister N. Biren Singhana ngasi Imphal East District ki Harau Rauda Pandit Din Dayal Upadhyaya gi Multi-Utility Youth Center sangakre Manipur Development Society MDS na sinuna pangthokiba tharamaduna Chief Minister N. Biren MDS ki Chairman Moirangthem Asni Kumar Singha amadi Retired Lieutenant General L. Nishikanta Singhana mathangsina Chief Guest President amadi Guest of Honor sing oina daista phangki ngasi sangariba Multi-Utility Youth Center asi MDS ki makhada sagatkibani CM na Center asi sangara matungda Pandit Dindayal Upadhyaya gi samsuna manga suba mapok kumoning sing numit asida mahaki photo da haikat laikat tamki tharamasida Imphal East ki Deputy Commissioner Khumanthem Daina Project Director MDS Ranjan Yumnam amadi atay official singsu saruk yaki Thauramadu wangaladuna CM N. Birena phongdokibada haukiba English ng intara marida Prime Minister Narendra Modi hek lakpaga India gi masak naiba miyoi kaya gi maming thorakli saknai raba miyoi sing adui manungda Pandit Dindayal su amani PM Modi na lengak pairakpagi nupi singi awaba ubadagi Ujala Yojana hodotuna sakthong gas phangale laite laira kayana ana layengbada mateng pangba Ayushman Bharat ki makhada anaba amada lupa lakh manga gi manungda layengbagi khudong chaba phangali State su Chief Minister gi haksel gi tengbang gi makhada lakh ani phawbagi layengba phangale haiki ngarang phal lauthokiba Union Public Service Commission UPSC da chamarphu suba rank ta mai palakraba Kakching Phausupa Lekai Supermarket tagi Waikhom Naidiana mahaki tungi service ta Education sector da thawai haksang yauna honaduna afaba samas ama oihanaba honaningbagi apamba phangdorakli Waikhom Naidia Waikhom Ibotombi amadi Waikhom Ongbi Moirangthem Radhamani anigi macha marigi manungda ani subi masanupini mahaki apokpa Waikhom Ibotombi thabaktagi potharaba ambulance driver ni aduga apokpi mamana hauze district hospital Thobalda nurse oina service tauri Naidia hokiba sahi lisingani tarada Manipur board na loba class 10 gi exam da Manipur pumbagi oina first position takibini aduga class 11 amadi 12 na Delhi Public School da tamlakhi class 12 loira matung Delhi Technological University da B.Tech loiki haina ngasi Naidia gi yumda paumi team amaga unabada Naidia na phongdorakli Naidia na makhata na phongdorakpada
Handak UPSC exam da mai palakpa si mangarak suba attempt da mai palkibani mamangi attempt marirak tawkibada prelims exam phawba mai pakpa ngamkhide handak mai palakpa si yamna harauba nungaiba phawi haiki Paumi singna hangba wahangi pakhum piraduna Naidiana hai education sector da mahakna thabak tawba phanglabadi education phagatnaba mahaki maikaidagi thawai haksang yauna honaduna haurakliba naha singna mana pamjaba line da chalhanba ngamlabadi chawkhatpa samaj ama ohenba ngamgani haiki corruption laitaba lamda ama ohenabagi matangda Naidiana hai corruption asi karidagi laklibano haiba haurakpham thidokduna mi amana mana pamjaba career da Chalhanba ngamlabadi corruption hantarakadra khalli haiki loyana UPSC gi career da lakningba horakliba naha singbu pukning thogaladuna ishana pamjana mina insinba yauduna wakhal hongdana amadi mamangda maithiba laikrabasu nauna attempt tawbani khanna honarabadi kaidobagi mai pakpa ngamloidoribano haiki am tongba line haitarangedi education sector sa dei si mam yam ai thawai thadaraga thabak tawni khalle kainona education jibu like shubi lom jara fazana hawli bana ma kaise fazana mana chani ma career la chana no ngam targadi ko ai wakhal di koi samaj sa ko purakuni habani wakhal lai hadi na samana na ju hyper ma lai bane education is the only tool to empower people laina tab ta ko tin sing re ko education ja amaru en khalle leki aduna isi lines da ai hena I want to see sector jida thawak tawgi chance pang targadi ai thawai da ai 100% bizani isana pamna see lines da MCC UPSC ki career jida swaina preparation jida tawraga exam thagi na am mina insin bagi na taw mina force ogi na taw isana pamna ICC tawge na khallaga lip targadi tawgdoriba thawak se rab isagi 100% thadaraga hai tai ko isagi 100% thadaraga ngamri bhawa marakta adu khalli adu ada khalli habani adu marakta pressure lai bana taba mamangna ye pe khayau gi taba leraga so adu gi pa haugi ba makai blo handu la thadoga la kadir ba tem ji ko fresh oina lawraga iti isagi goal du phang bi ba panang targadi kadomi ngamoi da ma ji smai thamjani ne Naidia gi apokpa waikhom ibotombina phangdorakpada machana UPSC exam da mai palakpa si hainingai leitana nungai phawi mangphawna roidra khaluba manglan ama mangphawna bani masi punamak Naidiana honajaba amadi khangba kanbanani mama mapa oibai khoina icha singidamak phanayamna honarabasu honagadoriba macha oibasina honadrabadi mai pakpa ngamloi haina phangdorakli driver medical department de ambulance thawle jemi ichana smai tona aiska selection tawle ga harapista ayam mai pawi ekona khanjaba ma oinro dai khalamado ana phonabo kanbagi awa kaya ki na honodu mai pakota te question wai lokena khale khango kaladi onobo kaladi mami habse ai salari chara niyo na haida so ai khangjare mamana bayam kalle habsi isa thagape Masa nupina UPSC exam da mai palakpabu harau nungaiba phongdoladuna haurakliba masa singi manglan kaya mangjariba mama pau eba singi pukning singsiladuna hai panthung ama yoge haina honariba isa singda makhoigi pukning hantagadaba tawbidaba yariba makhai isa singi panthung adu phangnaba honabada aikhoi mama pau eba singna ngamnaba honaduna aikhoina wariba sing adu khangandana mateng panghaningi haiki Amada peka haidola ba wakan sila aina phaw se isa se satro beloi ra mani isa ga wa ko mani to do maina to ki bati harawi ai la khangani dia ba moi gi anga se alo sila apuina paisa si kidanga na tawi haraga di apui to pura ba manung da ne isa da khangani dia ba moi gi wakan da kina isa apui si na to bi ko ai lai tam tu ge ga hai wakan khalak pa su ya ina adumana tawda moida awa basi khanganinde adumade Manipurda haukiba pung kunmari da miyoi zani kumapan nauna COVID positive oikre pungpa masda miyoi lising ahum subna kuntrani thoi test tauki ngasigi positive oibagi sangcha da taret dasmik taruk yauki
कोविड पेंडेमिक संदोरकपदगी ngasi phawda state asida positive oiba migi masing lakh ama lising 1,763 sukre sikhibana lising ama sanipani pohumdoini aduga mioi lakh 12 lising 39 supna maudrama thoi test tawkre Kaksing district asida hokiba pung kunmari da mioi nifu taruk test tawbada mioi ama covid positive oiki Pungpham asida test tokiba singadu lenga ki testing center da mioi kuntramapan Jiban hospital da mioi ahum amadi ima hospital da mioi mari test toki maduda mioi ama Jiban hospital da positive oiba thengnakibani Jananeta Irabo Celebration Committee Manipuna Thabum ama subna tongan tongan mafam singda pangthokadaba Cham kunmanga suba mapok numit thorangi saro ama oina Irabo Celebration Committee Kaksing Wairi Ward number 3 Community Hall da Lamyan ba Irabot ki mapok numit thoram pangthokre Tharamaduda Y Satya Chairman Celebration Committee Irabo Celebration Committee Kaksing Yangkhom Dananjoy Chairman Control Commission Manipur State Council M. Iboyama Secretariat Member CPI Kaksing Local Council TS Tomba Hana Minister Oiramba Secretariat Member CPI Kaksing Local Amasung KSIS Keso Secretariat Member CPI Kaksing Local Trani Thoi Suba Manipur Legislative Assembly Election CPI candidate na Tharama Pusingoina Saru Yaki Tharangi Sharamo Oina Lamyamba Irabot ki mitamda miyamna hailai katunai kai khumnabu utpa amasung COVID-19 ge pandemic manung asida laikhidraba CPI Kaksing local gi member sing yamphamdasu ikai khumnabu utpoina photo singda lai katunai kai khumnabu utpa amadi Kaksing Assembly constituency amasung Kaksing local council gi manung da laiba ahal oiraba sing khangaduna miyoi chaniromda inafi amamam khudol tamduna ikai khumnabu utki Dr. M. Naras, Chairman Janata Irabo Celebration Committee, Hana Minister Oiramba, L. Satin Kumar, Secretary CPI Manipur State Council, Singba Saknai Ramyoy Kiana Saruk Yaki Amadi, Manipur Opposition Party Singi Wangang Loy Kayama Susaruk Yaduna, BJP Center Amasun State Sigi Lenga Namyam, the Piriba, Awa Saitian Kayagi Matang, the Wangang to the Miambo, Wakal Tahanki, Loyana BJP Lenga Amohana, Lahandana Bapuna, Leminashi, Haina Pundot Lomki. Mahiroi loop ama oiriba M Suna Mahiroi singda pithokna leiriba pre-matric amadi post-matric scholarship ki sampam pithok pinaba khangalabasu pithok tabadagi ngasi nungthil M Sugi volunteer singa director of minority and other backward classes ki office Solonsin Kre Solonsin ki baduga marilena M Sugi vice president L Athawana phongdokibada Haukiba tangni panda pause sing amadi electronic media ki kuthangda numit 15 phawgi manungda scholarship ki sampam sing pithok pinaba khangalabasu pithok tabadagi ngasi khongjang ngasi sangsin kibani OBC ST SC gi leiriba mairoi singda scholarship ki sampam pithok tabadagi lairaba mairoi singda scholarship ki sampam aduna lairik tambada mateng oigadaba du pithok tabadagi aduke matik awabagi fibamda leiri scholarship ki sampam Matam sana pithok trabadi masdagi henba makata ba khongjang kaya sangsinaba sem saduna leire haina so phongdokki scholarship ki sempham asa masi khara thado maga lep khiba aduga ST gi su khara thadokpa hormaga lep khiba sa masi laibak thibani aduga hairiba khara thadoga lep khiba sing asi su athu matamda thadokpa lotion biu aduga OBC gi su athu matamda lotion birakanda thadokpa lotion birakanda adugum laba aduki matik COVID ki pandemic sina wanaraba mairo sing asida khara dor su mateng oinanaba mailinaba department gi puning chingsinjari Manipur Society for Skill Development and Pradhan Mantri Kausal Vikas Yojana gi makhada KB Philanthropy Imphalna recognition of prior learning RPL ki facilitator oina 3 days hand dial P masu sangbagi training program Kaksing Moirangthem Lekaida Kaka Foundation Kaksing na maroina sinduna pangthokiba training program da saruk yakiba mioi kuntrama thoida ngasi Kaksing Wairi Sabal Lekai da level 3 N Punima Singa retired headmaster gi yumda mahak masamak na president amadi Sri N Sanjay Kumar Singa ex pasang Kaksing MC na chief guest oiduna certificate sing yanthokre thoramasiga marilena Kaka Foundation Kaksing gi president Sri M Indra Kumar Singa na phongdokibada training asi phanglaba trainee singna Lupa Sangwagi TNDA Masa Masa ki account sanglagani loyena sahi ahum phawbagi death and permanent disability ki insurance scheme asigi makhada yauragani loyena karigumba training asi phanglaba miyoi singna makhata na thabak asi simpham ama oina tawningbagi apamba leiragadi mudra gi makhada lupa lising yankhai phawbagi credit link ki khudong chabasu phangani loyena makhata na
Kaka Foundation Kaksingna initiative lawraga district asida hiram asiga mari leinaba singda interest laiba singmi sing kudingda makhal makha kayagi training sing phanganaba pandam thamli hainasu Kaka Foundation Kaksingi founder kam president M Indra Kumar na makhatana phongdokhi Zeliarong Kanglu Kilusingba Athwan Abomai Mihata Senaba Miyoi Sing Phanaba Sangsinba Combing Operation Home Department na Handoraknaba Yathang Pirakpadagi Handolakhi haina local media magi khananabada phongdor narakhiba wafam aduda asumbo oirabadi Laibak Thibani Madu Tobiganu haina MLA K Ranjit Nalenga Asibulu Singliba CM Biryang Yamfamda appeal Torakli Wafam Singasi Development Committee Sugnu Amadi Sugnu Block Congress Committee na Sinduna Sugnu da Pangthokiba Hana Tongan Tongamba Party Singda Bot Piramba Imung Taramathoi Congress da Nongna Sanglakpagi Taramna Okpagi Tharamda MLA K Ranjit na Phongdokhibani Zeliarang Baudigi former president Amadi Lup Asigi advisor Athwan Abomaibu Sakhangdaba Khulai Paiba Miyoi Khutpu Amana Miyoi Bagi Minungsi Machet Amata Yaudana Hatok Lambagi Thawongbu Yamna Kanna Yaningdaba Phongdokpaga loyana democracy Chatpaleba Amada Tawpham Sungtok Thokdaba Thawong Asi Akanma Mawongda Yaningdaba Phongdokli Amadi Thawong Asida Senaba Maralaiba Khudimak Lemna Thabiganu Haiba Wafam Thambagaloyana Laikhidrabagi Tawaina Sembiba Mapugi Nakta Igna Signal Lairunabagidama Jangbo Kaksingi Thomi Singna Mina Ani Tumina Leptuna Awaba Phongdokre Lising Ani Kunithoigi December Thagi Mamangda Maya Impal da Hauzi Saba Horibai Impal West ki District Hospital asi Saba Loishinduna Miyamda Sinagani Haina Maya Impal Constituency ki MLA Soiriba Deputy Speaker K Robindro na Phongdokre Wafam asi constituency asi manung chanba Samusang Santipur da laiba Samusang Santipur Youth Club ki Kumapan Suba Mapok Kumongi Tharamda Phongdokhibani Tharamadida Robindro na makha taraduna Maya Impal da lupa crore humphumanga sangna nauna sariba hospital asina loisilakpada maikaya songi miyamna ana layengi lamda thengnariba kudong chadaba kaya asi soidana kon bangamlagani Loyana state asida COVID-19 pandemic na maram oiraga haukiba sahi ama makhairom asi state asigi chakot thorangi thabak tawbada apanba kaya oiduna lakli maram asdagi constituency asigi oinasu mahana pangthokani haina hana lauthokiba thabak kaya ngasi phauba tawba ngamdriba asi hauji state da COVID ki phibam phagalakpa asigi yenglaga election mamang asida tawba yaba thabak sing war putting da thabak suduna menkhatnaba hotnagani Prime Minister Narendra Modi ki humdrama thoi suba mapo kumon thoranga mari lena BJP Thangmaiba Mandal na sinduna Thangmaiba Hizam Dewa Lekai da pangthokiba seva or samapon abhiyan thoranga mari lena BJP Manipur Pradesh ki state executive member Jotin Waikhom na lusingduna but ki committee members sing da lem na seng kg manga galoyena Narendra Modi ki photo yauba back yan thokre Loyana Thoramaduga Marilena BJP Manipur Pradesh ki state executive member Jotin Waikhom na hai Lakadarba General Assembly election asida BJP na mai paknaba honabada BJP Thangmaiba Mandal gi makhada lairiba but ki member singi mapangang kalanba mathau tai haibagi pandamda masigi tharamasi pangthokpani haina phongdokhi Kaksing Police Station ki manung chana laiba Kaksing Tural Wangma Thonglan da laiba PAODAM Enterprises Office ki gate ta Sakhang daba singna Chinese hand grenade amalang silamle Bom adunga si ayu angan bada walking sa pamiyoy sina office sa gate managda tadna lairamba thengarakibani hairi tungda Kaksing Police Station da pau pibadagi Kaksing Police ki additional SP ani yauna SDPO amadi OC yauna lakna yengsila matung Manipur Police ki bomb squad kauduna yekta kaiduna lokhatuna mafam jaba yenduna pokain kre bom thamjilamba duga mari lena Kaksing Police Station na case amasu lokhatuna Tijanba hokre nakalamromda PAODAM office Kaksing da bom langsilambagi thawong adubu yaning da phonotuna ngasi investor sing amadi lekai gi miyoi sing saruk yaduna PAODAM office mamangda wakami pham phangkre wakami pham aduda miyam na yumlakta bom langsinduna miyam da ki akhang pibi ganu PAODAM office da bom langsinba yaning de haiba pleka sing sinaki ngasi gi wakami pham aduda saruk yarambi nupi amana phongdorakpada Hiram kayada Kaksing miyam gi laita laira kayada sahi ahum mapung phana mateng pangduna miyam gi aifanaba tawriba PAODAM Enterprises Office asida bom langsinduna akiya khang piba si yaningde matungda asigumba thawang asi tawbiganu haina appeal torakli Pandit Dindayal Upadhyaya gi samsuna manga suba birth anniversary buning sing bamadi Sekmai Kendra gi MLA as Dingo Singa gi election campaign hodopagi tharama angasi
Singda Kadangban Part 1 Ima Panthoibi Community Hall da BJP Semai Mandal Impal West Sinduna Pangthokre. Thoram aduga mari lena lakadori election asigidama Kadangban Part 1 gi club ki member amadi Kadangban Khunja Singh amatoina Semai Kendra gi MLA IS Dingo Singabu amatoina Sogole haina miyang khangna lauthokhi rasu pangkhre. District Administration Tenopal amadi 12 Battalion National Disaster Response Force anina punna khusamnaduna ngasi Moregi Hill Tribal Council Office ki conference hall da Hangaudana Tholakpa Mahau Langpo earthquake amadi ising isang singba Tholakpa matamda kari section tharang lapakadage haibagi matangda community awareness program pangthokre ngasigi awareness program aduda SDO Irengbam Dinesh Kumar SDC Brojendra 12 Battalion NDR Inspector Titus Sekho amadi Moregi tongan ba CSO Singba Sing amadi Bilasip Kana Saruk Yaki awareness aduda NDR ki personnel singna Mahau Langpo earthquake amadi singi song sing matholakpada awaba mayok nariba miyoy sing mataw karamna Kangadage haiba miyamda demo tawduna utki NPP gi General Secretary Organization amadi Khetrigao SG NPP gi intending candidate amaso oiriba Sheikh Nur Hassan na Khetrigao SG differently able person sing monthly unemployment allowance lupa lising amamam pibagi thoram ama launch tawkhre Imphal East ki top khongnang makhong Khetri awang lekai da leiba Sheikh Nurul gi yumda pangthokiba thoramada miyoi marfu marida sempham adu yenthokhi Yumthang nariba Myanmar machasina moreda lakna pirol yauna dai tongan polam kaya ahong mamalda yonbadagi India gi miyoi sina yoliba pochai sing sitpagi sang nyamlakpadagi more kaithal area da pochai yoliba India gi miyoi sina Myanmar gi miyoi sing pochai yolandana ba irang ama sagalakpadagi more police ki additional SP law and order Sangboy Gangkina lusingba police amadi commando gi personnel singna more kaithal amadi Indo Myanmar friendship gate number 2 tabalambi gi nak yatta Posay yonba Myanmar masasing tanthokpagi thabak sathakre India gi posay yonba miyoi amana phongdorakpada Myanmar gi miyoi singna ahongba mamalda posay sing yonba maramna makhoi gi posay yonbagi chang yamna nemlakpana awaba mayok nare haiki nakalamaromda Myanmar dagi moreda manama sing yonba lakpa Myanmar nupi amana phongdorakpada hauze Myanmar lebak asi irang na maram oiduna tangdu leita daba punchi ama oiba maramna hingnabagi lanphamda nongmagi posay khara yonduna imung manung yamna wana punaribani haiki Lisingani pagi December thada tholakhiba COVID-19 laisaki matungda ahanba oina Prime Minister Narendra Modi na United Nations General Assembly gi humda tarulak suba session da ngasi wangangki New York tagi Washington DC da mahak ngasi flight ta lakhibani lisingani kundadi high level session adu virtual oina pangthokibani handaki global leaders singbu pre-recorded speech sinabasu yahli in person oina government chamsuna mapangi head singna session adu da wangangadori Losing ba humpurom na pre-recorded video oina speech pigadori sahi asigi general debate ki theme na building resilience through hope to recover from COVID-19 rebuild sustainably respond to the needs of the planet respect the rights of people and revitalize the United Nations hokiba sahi ki September thada pangthokiba UN General Assembly session dadi world leaders na pre-recorded video statement submit tawnakhibani PM Modi na UN General Assembly da wangang dringagi mangoina na US President Joe Biden ga unaki amadi ahanbo oina quad summit yauki hairi Assam gi Darang district ta aina yadana lam khopsin na yum sajilamba sing takthokpagi thabak satharingai da thokiba hingsa gi thodo aduda extremist Islamic group Popular Front of India PFI khut yawi haina Assam Chief Minister Himanta Biswa Sharma na ngasi phongdokre Thaudo adu communal nate haina su phongdokhi Sagol sa nimita thokiba thaudo adu da police personnel mapan amasung civilian ani asopan nangki CM Sharma na makata na haikibada miyoi krana lenga na eviction tawdana ba wari chanagani haina mafam adugi miyamdagi lupa lakh 9 khonggatki haiba khangle eviction drive aduda makoina karisu tawba ngamdabadagi miyam aduda thaujinduna hingsagi thaudo adu thonkibani thaudo adu thotringai mamangda miyamda jinjak pinabani haiduna mafam aduda lakhi thaudo adugi matangda Guwahati High Court ki thabaktagi pothakraba judge amana judicial inquiry tawhangani haina lauthokre Darang District Administration na family chanipan evict tawduna lam hectare chatruk phangkre hairi ain kaina sajilamba religious structure singchu thugaikre Assam CM Sharma na makata na haikibada national media na thododui matangna thadorakba video adu mapung phana yengdringaida aranba paw hana phongi protesters singna ahanbada thauraba birchan paiduna police ta hana attack tawkibani police person kuntaret pu miyoi lising kuni thoina gerau tawki
सोक्लबा पुलिसमैन अनि अदुसु मुस्लिमनी अदु ओइरबदी करमना कम्युनल नि हाइरिबनो इविक्शन अदुसु इमुंग हुंफु खक्कीदा तौगदबदा कदाइदगी मियोय लिसिंग 10 हेना मफम अदुदा लाखिबनो हाइकी हौजरबदा मरोय पाव अमुकाना पिजरी Chief Minister N. Birena Civil Services Examination da mai palakraba Manipur ki candidate taruku thagatpa phongdokre. UPSC ki exam da samarphu suba rank da mai palakraba Naidiana education sector da thawai haksang yauna honaduna afaba samas ama oihanaba honaningbagi apamba phongdorakli. Lamyan ba irabot ki mapok minute thoram pangthokre loinana United Nations General Assembly ki 136 suba session da Prime Minister Modi wangangkre. Ngasigidi paudam pijaba matang solution jare miyang tabiri basingbu amuka hana jare.